Good afternoon, everyone. Ma'am, come to video again. Okay, before we start, officially, I forget about Trophy 2023 launch to the game of the game. Mangoinana, Nasigi, Linkshin Biriba, Arapa Amadi, Anapataki, Linkbiragliba, Football Bunuk Sibiba, Akogi Spectator Sings, Akogi Takwa Trophy Organizing Committee Team Gi Maikaitagi, Noruna Taramno Oksari. Aikogi ngasigi sigum laban nungairaba Takwa Trophy 2023 Hojanawi Tanzado Hosi Pungjado Yoksalaglabani Adobo Yodri Hodri Mangoinana Gasi Legbiragliba Spectator Mayam Singasiga Interaction Tobugi Miku Karata Logzage Ahan Basidi Kogi Manga Lady Now Sinsiga Hoi Wari Savita Jamta Logzage now Ming Lefamtang Highway. Okay, handaki sina Takwa Trophy yengba lakpasi ahanba oibinga kyarak subnamta thambiyo anirak sure ado karam mamang gida lakibra mamangi final da laksi. Okay, so how do you feel kamain phawi game ta thambiyo mayam da Takwa Trophy ki koi football tournament si kamain phawi game ta haibiyo sa yam pamjabo nako. Okay, nungai bang phawje. Okay, thank you very much. Ado ngasi gi match si Mami Tawan versus Pro FC versus G5 Hairong ne ani si som karom favor da lebi doin amta bi G5 Hairong ki. Okay, always mathang ta jado log jage yam ten tak pa interaction log jage som da lebi se Mami Tawan gel tak ko thangal bi yo bro G5 yo bro G5 na khara na bis hoi se maram di khono sin ta e wa G5 na. Okay, yeah, kogi brother am lai re brother se amta interaction to no tan jalo jage brother ming le phom ta takbiyo ai gi ming charam dayananda. Okay, thiam kun jindagi. Okay, so ngasi na lai je kya rak sumna Takwa Trophy kam ta ahum lak sure ma ai badi tam kan edition ahum lak sure tare yo season ahum lak sure ba ato kya kari phawi ki anta kogi tournament siga ato pa tournament ke kitang khena ba somna una ubodo award pa kari lege ato kitang pungi mo kitang thambiram gidi development di lae. Okay, adubu development lagazu tamzan haudabagi development isuna lag matam sana haude haibado ya I matang ai ikot tawzari bo. Okay, si tournament si yam sauna Manipur da khoi si leitba state league leiriba singdagi sina ani ahum suba oirang ba zui ai ko adubu ai riba tournament sing da adudagi mob traba tournament ne. Okay, maram di IFN player I league player international player bu yaura bane ba. Okay, mat haudaba se yam ni kai ni ngai. Okay, ado matam sana haudaba ikai ningai na haire akoi kicks off timing se officially 3:30 na koi izagimle invitation card na singda 3:30 sab sana koi haunaba tanza do interaction matam hele 3:30 hen jare 3:30 jana microphone tamde brother ngasi ataba biyo karam the favor le bidon ataba habiyo ngasi. Hello ai ma Tawan favor le jage. Oh, anyway football asini football ni me apna adum enjoy to biyo akoi kanagumba team da adum support to bodo naina yengminau haidi
yengna nate football bu pamjaba ngatani akoi loina cheer tongmina si yabro thank you very much kitang naha oiba akoi ki team amtang lokhot chage akoi ki swai dagi football bu pamjaba nuksijaba akoi ki team singi waktagi okay akoi ki ngasigi mami thawan gi team dagi lakpiba sakma na ba amakha thingnajare akoi brother gi ming amtang tapiyo leifam ko na hello 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 ming leifam amta haibiyo hello hello thank you sir ai mình ning chum milau cầu dây leifam hairok take ai je sum nungai no ba hai sum digo aina aham da di atopa khoi india wang da gi la khu bi urbani ko re ado khoi thangna ba khoi gi gol hairok te ubi ram ado ta quatro pi gi maram asom da phawi ba apen or kitang thambiram apen bagi or ga di na apen da lei dra ga de aduga pen da bagi har ga de asi abasim da ngai jatre hairok ke de gon jal matung khoi ai ha gi nungai phang la matung da chen sin ja bane ba pin me ai da aduna asi chesin phang tab si ngai jatre sim de songi thamoi gi oiba wani adu bu chesan badoi brother madum di to bi nu go ada hairok te nina som G5 da lei bi ramani okay all the best matamasi officially hauna no akoi tanja to yoksele ado kitang akoi gi sin lau myam som da yorok tra ga di ke anu ngai roi hai ba team su yaw re som da G5 ki fans na ya hoi re G5 ki fans lage direction je bathang log jage hello log jage ya hello check hello som mami thawan gi yauri bro G5 yauri bro G5 yam thi na yam me thank you ama nitang spectator singer wari sami tan jadu log jage okay mami thawang yam le re bro ming le phom ta habi hello ai gi ming surjit ang tha da gi akoi gi ngasi di mami thawan na le re score kaya da ga di mami thawan ngam ngani na expect to win ge 3-0 da koi prediction da re takwa trophy gi som kya rak su bno lak present ta anta ka ani rak okay kari fawi gi apen da board kitang thambir mamang da gi yam development ore do koi matam do som da ja gi matam do chana hoi mi matam do kitang job chana okay akoi ahum da hauni ahum makai da hauni harasu amada hor di yarama thank you very much dengbir ko kidamakta anana thaka chaga chari akoi interaction ki timing ase thengsi lagle officially takwa trophy 2023 hauna bagita jadu I would like to hand over the mic to our anchor. thank you so Thank you very much thank you so much lengsin biriba khwai pum namak po taram nok chare thank you so much ahan bamaktada takwa trophy 2023 bu nungsibiduna masibu sogat piduna support tawbigani haiduna lengbirakliba lamdamasigi ima ibel ahal laman satra naha loinana manipur gi tongan ba mafam dagi takwa trophy bu nungsibiduna lengbirakliba khwai pumnamakpu sinjalangjariba organizing committee takwa trophy 2023 gi mahus sinjaraga taramnok chari ikai khumnaba uchari. Ladies and gentlemen, a very warm welcome to the opening ceremony of the TKWA Trophy 2023. TKWA Trophy haiba akhoi tournament makhalasi inkumja lisinganiga mapalda tenthagi piklaba khungang asida maru hunkhiba ngasidi lamdamasigi khwaidagi chauraba tournament ama oire haibada laloi haina khanjai masi oirakpa si ngasi lengshin biriba amadi media gi kuthang da tongan ba mafam da live oina yengbiriba
lamdam asigi mipum khuding maki sahajok makoi gi support makoi na nungsibiba mayam aduna oiba ngamjerakpani takwa trophy bu nungsiduna lengbirakiba khwai pumnamakna ahanba sida ahoba khuba amatang khubiduna takwa trophy hangokpagi thauram asida pumnamakpu taramna okpigani. Thank you so much. This tournament is not just about the sport, but also about the spirit of sportsmanship, teamwork. It is an opportunity for us to come together and celebrate the love of the game. Ngasigi hagdokpagi thauram asida lengshin biriba ikai khumnajariba mithunglen singdi ahanbada ikai khumnajariba Shri Mutum Mani Singh, Shri Khangembam Priyojit Singh, nominee Jila Parisad member Wangjing Tentha Jila Parisad, ikai khumnajariba mithung lenbu taram nokchari, mathangde ikai khumnajariba Shri Pukrambam Bilas Singh, director Jawaharlal Nehru Manipur Dance Academy taram nokchari, ikai khumnabochari, mathangde ikai khumnajariba dignitary amoina lengshin biriba former minister art and culture government of Manipur, ikai khumnajariba Dr. Moirang Thim Nara Pabung Busu taram nokchari, ikai khumnaba uchari. Mayamna thauramasi ekhoina thamjakiba pungfam pung ahum makhaigi mamangdagi pung amagi mamangdagi mayamse matam chana haigadra matamdagi hena ngankhatna haigadra takwa trophy bu nungsibibadagi masi yengba phangluroidra haibagi madugi khaurangba pakhatpa duga loinana mayamse yamna wana saraba maisa si khangbiduna lengshinduna leibiriba si masigi mayamna warobiroi haibagi wafam masi thamjaraga tournament asi officially hawdokchaboina football gi ningthau football na thawai nataba football gi thawai ni haina football bu pamjaba kayana ishwar gum latliba Pele king of football na laikhidaba bu nungaitaba phongdokchari loinana mahakna masana asigidamakta thawai hakchang yauna kathokpikhiba amadi malem gi mipum khudingda pibiramba ithilbu ngasidi ningsingjari ikai khumnaba uchari.
parte do que eu sou. Oh, xingar, é na luta, é com garra que eu mostro meu valor. Oh, xingar. That was a tribute to Pele, the king of football. Thank you so much, everyone. Thank you so much. Matanggi asina takwa trophy na lamdam masida masik mangal yin banatana malim shinbatung na football masana masigi kanaba masigi sportsmanship masigi nungshiba sibu yin bangamba pinabiba oirashanu haina takwa trophy gi theme song present tauzari. Chelu yang a tinkadu yang a tinkadu ning another lady. Aja batam ni nangoda, makin bertopi you nambah riba kaya. Kau kaya beragi hira bahkan beragi kalaba masak mahulai masumat. Amara mungkin kumhini kumhidit berla. Gingu silap lo takwa. Chelu yang a tinkadu yang a tinkadu ning another lady. Aja batam ni nangoda, makin bertopi you nambah riba kaya. Kau kaya beragi hira bahkan beragi kalaba masak mahulai masumat. Amara mungkin kumhini kumhidit berla. Gingu silap lo takwa trophy tingkat
Football masanagi amatangairaba festival. Football masanagi amatangairaba festival. World Cup ki theme song Dreamer dagi inspiration lauzabaga loinana mathangda handaki pangthok chagadoriba TKWA Trophy 2023 gi participating 40 teams mayamda present tawzari. Look who we are the dreamers, we make it happen, guess we believe it. Look who we are the dreamers, we make it happen, cause we can see it. Here's to the ones that keep the passion, respect, oh yeah. Here's to the ones that can imagine, respect, oh yeah. Gather round now, look at me. Respect and love the only way. If you wanna come with me. The door is open every day. This 1+2 rendezvous, all invited. This what we do, how we do. Look who we are the dreamers, we make it happen, guess we believe it. Look who we are the dreamers, we make it happen, cause we can see it. Here's to the ones that keep the passion, respect, oh yeah. Here's to the ones that can imagine, respect, oh yeah. نحلم إن يكون العالم أحلى ونعيش بحب ونتجمع ونخلي صوتنا يملى هالدنيا حب ونتكاتف نرفع وتفرق ونتعاون نصنع ونحقق وما نستسلم نتحدى ونتجاوز كل شدة ونغني بمودة. Look who we are the dreamers, we make it happen, guess we believe it. Look who we are the dreamers, we make it happen, cause we can see it. Here's to the ones that keep the passion, respect, oh yeah. Here's to the ones that can imagine, respect, oh yeah. We are the dreamers, we make it happen, guess we believe it. Now ونحقق وما نستسلم نتحدى ونتجاوز كل شدة ونغني بمودة. Look who we are the dreamers, we make it happen, guess we believe it. Look who we are.
Hello. Ngasigi theme song amadi a tribute to Pelida performance pibikiba Satra Singasi Lamdamasigi Tenthagi Oxford English School gi Mahiroi Singni Kwai Pumna Magna Hawa Kuba Matang Kubiduna Pungning Kaugat Pigani. Thank you so much. Hazikasi Mayamna Kaurang Naineriba Tanjado Pupamadu Yarak Pagaloinana. TKWA Trophy 2023 gi opening match Sanagadoriba team Ani Mami Tawan Pro FC Loinana G5 Hero Mayam the present Tozuri. Ladies and gentlemen, please welcome the two teams of the opening ceremony, opening match, Mami Tawan Pro FC and G5 Hero. Hello. Mayam ki mafam dasu request amakatang taujari akoigi mafam da request taubirak pagumna sanagadori ba players sing asina warm up ki minute manga khaktang pibiu haina request taubirak pani aduna mayam na shuwaro biroi masigi tanjan laujaraga ngasigi dai stelingchin biriba ikai kunajariba mithunglen Shri Naurim Pradeep Singh Honorable Pradhan Tentha Gram Panchayat ki mafam dagi ngasigi thora masiga mari leinaba wafam warol khajikatang taminabagi tanjadu laujari Mamaktada ngasigi yaifaraba numit April ki tang 13 sida pangthokliba TKWA Trophy 2023 gi sigi dai selection beriba mingwaina panjarabada hanagi minister Pamong Nara juga hujung manggaling sendiri ba mingwaina panjarabada honorable jila parishad ki nominee namo Biojit Singh juga loina na director Gen Dance Academy ge coba title lobi reba namo Pramam Bilal Singh juga loina na iski trophy asibo sindi lang reba TKWA ge coba title lobi reba
executive members, advisors, hiram kudimakta mateng panggiri bapai kibik, dagaloy na ngasigi perform, tawigi ba, yamna pacuta na tawigi ba, Oxford English School gi, mayroy po na mag, dugi jagoy sibo tampiri boza guru bapai kibik, maroy na ngasigi opening match sida, miyam imangda, sana na bagi tawang tawigi ba. Jimani mamamtang panjarabada Mamitawan Pro FC juga G5 Hero sige title lubi riba punamag nasige kagama sigo mapunghan biriba ato bato balang dagi lang piba juga kung nga sige Praza punamag Chilinaw punamag yamba pai kibik kono na burung jawa ucere koi mamang cahi ke adage takwa trophy pangtok tana lakre dubai laibang tibadi 2021 da corona na maram hoiraga 21 gi lemhau bodu 22 da pangtok re adu ngasi di sona pibi dana 23 sidadi corona gi yamna tamthireba dugumba do hojik phogi de kaya udana maram hoiraga koi yam fully pangtok bodu sona bina biba waisno ngasi takwa trophy na sige tatala pasi laibiri laijari ba koi khunga ngasi gi praja singakgi kudon natti mangda leksin bere ba aduga neighbor ring da laibere ba village kudibak aduga tongan tongan mamapan manipur ge kacen koya da laibere ba maru pang pai kibe duga ngasi gi thawra masibo manipur pumba aduga india ge aduga prithvi gi mapam kudimakta yauhan bigadori ba print and electronics media punamak tongan tongan pan bata chithau ba kya sina hek hor padagi hor nga si bo chawba dai ta lobi base si tenthagi club sigi mai kai dege amadi tenthagi gram panchayat ki mai kai dege tobimal khangba duga myam punumapu thagat padu pei phongdok sege koi mangda lengsin jariba myamna koi chamna myam gi donation kya aduna mangda uri basi state government gi pan yaudana koi lejaba tongan ba donor kya ga loinana panchayat na khara hena host tawjaraga club ka tanaraga mangda leriba gallery sing art and gallery si mayam da kudol tawraga mayam gi yengba nungaina bai do koi pangthok chari simangna koi matik chare haibadi natti mayam gi matung da so koi corporation adum ngasi dagi horaga dum ni chari matung da so sugumba corporation kya ma bibidana sanaroi sing asi yokhat pada choba daita lobiyo duga koi tentha gram panchayat duga tentha gi football club tentha FC koi team moina tentha da koi takwa trophy sin lakpada koi tentha gi chokthok chaba hairagadi hanta gi santosh trophy da koi tentha FC da hojik present tawgada ba duga tentha gi macha player mari koi sanaba phangki base takwa ge choba football ni haibada haiman mathuk loidra haina ina khanjai sigumba khaktan natana tongan ba team sing da yauriba trophy santosh trophy da duga tongan ba sel da kyama kauba player manipur gi mapari mayama mai yaurkani hana su yaugre suma mayama ma puthok pada koi takwana khijitang initiate tawjabaduni punamak mathang da soi khoi sumaina dum pangthok pa duga sigumba football gi hiram kaya da su takwa madi tentha gram panchayna thamoi tingna angam bathakta hek ngami ma khedi pangthok jage haiba wafung kharaji thamjarga miyam punampo amukana khurum jare thank you Thagachari ikai khunajariba Pradhan Tentha Gram Panchayat Shri Naurim Pradeep Singh Maruoiba wafam sing thambiramba hana thagatpa phongdokchari makha tarakpa sidi ngasigi opening match of the Takwa Trophy 2023 Sanagadoriba team singna Mamithawan Pro FC mathangda G5 Hayrok makha tarakpa sidi match commissioner da Khusinazari
Malera. Ayo je Kevin live do. Ye lom da tak ingo. Pro.
What's up, people? Mayam tum tugri bagi match mo. Ngahak awawa potabo ina mayam ki ngahak potabo bagi tanjado lobo ina takwa trophy football tournament asikak natana football ki masana sibu support to bada chauna saruk ya biribi adugum laba mayam na thoidok hendok na khangna birabi the one and only superstar actress Miss Bizu Kausinjage. Bizu omtang lekthok birak tuna interaction to bitan jam khang logjage. Thank you very much. Miam Bizu kita ba aho kuwa matang. Hello.
ꯑꯍꯥꯟꯕꯃꯛꯇꯗ ꯕꯤꯖꯨ ꯉꯁꯤꯒꯤ ꯇꯛꯋꯥ ꯇ꯭ꯔꯣꯐꯤ 2023 ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯉꯝꯈꯠ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯇꯛꯋꯥ ꯇ꯭ꯔꯣꯐꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅꯁꯤꯡ ꯑꯁꯤꯗ ꯕꯤꯖꯨꯅ ꯆꯠꯄꯤꯗꯨꯅ ꯌꯥꯝꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯕꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯒꯤꯗꯃꯛ ꯇꯛꯋꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯇꯛꯋꯥ ꯑꯩꯈꯣꯏ ꯇꯦꯟꯊꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗꯒꯤ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯉꯝꯈꯠ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯕꯤꯖꯨ Thank you so much. Okay, Bizu ngasi na ahanbadi natre akoy takwa kita laise. Ado Bizu na lakpi matamda ngasigi opening grand opening ceremony sida ubiriba scenic view amadi lairiba mayam sing sida kitang Bizu gi pukning da phawa wahay amani dang thambiramu. Ahan magtada dais na lengshin biriba amadi football bu haidi pukning hakjang haidi encourage to bibyo oina yeng malak biriba ahan laman itin naw pum na magpu ahan magtada ihang na ikay kum na chari thoidok na kaisu haining badi leizade haidi sumaina takwa trophy hairiba tournament se yamna haidi khoi manipur gi oina di kaino na haitar mini world cup na haitar aduna sumaina mini world cup ama tawbada aisu haidi saruk yaba phangjaba aisu yengba phangjaba football hairiba masana sibu encourage tawbada aisu saruk yaba phangjaba se adu kimtik nuai jai adugo lengbira iba itil now singnasu he na sanariba team members haidi ngasigi opponent ani makta saruk haidi support tawbibo oina mapung pahan bibagidamagta su hainingai leitana thagatchari sina tanai ke su hainingai leijadi yam nuai jai meyam lakpibase. Thank you Bizu. Bizu kita meyam ho come on the pian please. Thank you so much. Makata ba football gi event sing akoi gi takwa da su support obina ba nolung na nising jage. Bizu gi mathang asidi meyam na thoidok henduna khangna biraba the renowned actor singer Dasadanand. Big hand please. Thank you very much. Ahan mata Dasadanand welcome to Siri. Dasadanand su takwa trophy akoi gi event se tournament si da natana football gi event ke ada support to Siri ba adung ba actor singer ama khangge ado mayam na su hena adung khangbi angoni aina thoidok henduna haidra su Dasadanand ngasi libir gi ngam khali da thagatsari thamoi dagi. Thank you very much. Ado ngasi gi mamang da su lakpi khreng ngasi gi takwa trophy 2023 grand opening ceremony sida Dasadanand gi pukning gi oiba wafam amani dang thambiram nam singje. ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯅ ꯐꯨꯠꯕꯣꯜ ꯀꯩꯅꯣꯗ ꯂꯩꯔꯤꯕ crazy people ꯁꯤꯡꯒꯤ ꯉꯁꯤ ꯎꯔꯤꯕ scenario is something like very different with other competition ꯑꯇꯩ ꯑꯩꯈꯣꯏ ꯍꯟꯗꯛ Tri Nationꯗ ꯑꯉꯛꯄ ꯐꯪꯅ ꯑꯃ ꯎꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ involve ꯇꯧꯖꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯦꯛ ꯅꯨꯡꯉꯥꯏꯕ feeling ꯑꯃ ꯄꯤꯕꯁꯦ ꯉꯁꯤ ꯇꯦꯟꯊꯥꯒꯤ ꯇꯛꯋꯥ ꯇ꯭ꯔꯣꯐꯤ ꯁꯤꯅ ꯑꯣꯏꯔꯦ miss ꯇꯧꯍꯟꯗ꯭ꯔꯦꯕ ꯐꯨꯠꯕꯣꯜꯁꯦ this is a very something very different ꯑꯗꯨꯒ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯇꯔꯦꯁꯁꯦ ꯎꯕꯗ adum apaba hena pagalakini haibase madum wakhalda leijai mayam isai sakpi ona haire ado yararoi football event ni numit tagragadi match su phajana sanaba yaroi daba Dasadanand gi mayam ho khumamda thank you very much thank you everyone thank you very much okay matang sida interaction gi tanja du losi jemta jalo gi makha basidi akoi game sida sinazagi Thank you so much. First up, Loi Krabamatung the Lady Bus, score gi Fibamasi, G5 Heroic 1, Namadi Mami Tawan Pro FC 0. Atuba Matamda, second half Sanaba, Haujaragani, Masigi, Marak Tacharaga, Hayeng, April Gitang Taraga Nipan, English Gani Kunga Humdui, Numidasida Lady Ba, match sing Amutang Mayam the Kanganjeri, Handaksi participating team Masi, Masinga Sukimatik Yambana Maramoiraga, Mamangi. Tournament sing da nong da match ani leirambadu handaki oinadi nong da match ahum thamzari ahan bada pung ani taba matamda Yairipok FC versus YPO Shora pung ahum ga minute tara taba matamda Soccer City Pangai versus All Star Kiamgai aduga pung mariga minute kun taba matamda Salungpam FC versus Lilong Haurebi College hairiba match ahum asi nini chanba numit ki oina thamzari
Una vera.
Pemenang segi posisi kedua Trophy 2023 opening ceremony sesana ke match kami kawan Trophy langsung ani gilaina kiba school G5 2 amasung mamitawan Pro FC 1 asun nga sige match si matang solution kre loina na nga sige tais de lingsin biriba kay kumna jaraba mingoina hanggaludragasu punamak matam sana lingbirak to na singulaba nga sige opening ceremony asibo hawedagina loiba pauba awaba kaya kangbiduna asin matam kaya kay tukbiduna lingbirak pigidamak organizing committee ki maiki degi ngamkai leitana dais de lingsin biriba singgo tagat jari loina na nga sige sana ki bati manimag loina na mes commissioner nga sige mes conductor ba referee sing loina na nga sige simula thora masibo hawbedak ini na loiba phawba live telecast tv kiba KhutSem live pusui kai kumna pusari loina nga sige sound loina na lingbirak liba khwai punamak tongan balamdam kaya ding lingbirak pa punamak pu kai kumna ba utsa bagaloina na nga sige damak tadi matang sida dais de lingsin biriba singaya ba logjeraga thora masi matang sida loisan jari